Lakhipur online putok saba July ki tang ama Laibak pokpa numit ki Khomjinba Pao tabirase. Ahanbada maroi Pao. Kendra ki Home Affairs Ministry ki makok thongba official singa Manipur ki CSO ahum ki miut kangbuga warisana kre. Manipuri Laimalup Eastern Gawatina Anisuba Manipuri Jagoi ki workshop kaloinana mahiroi singbu ikai khumna kre. Silchar Railway Station da lupa crore ama henbagi brown sugar galoinana mioi ama phare. Assam Rajya ki academic year amukhana hongdokna bagi matangda committee ama semkre. Udharbon Imamera Pabilup amadi Khunja Singna Rajya Sabha ki MP Sri Kanat Purkaista Butaram na okre amasung LMG Manipur ki Mari Suba Chahi ki mifam pangthokre. Haujik mapungoi Pao tabirase. Ngasi July ki tang ama Laibak sinba thungna ngasi National Doctors Day pangthoknare. Numidasi mioi bagi haksel gi damakta honabiriba Dr. Singh amasung health care professional pumnamak pu tobimal khangba utpa amasung ikai khumna ba phongdokpagi numitni. Numidasi Bharat ki maming lairaba Dr. Ningtam Lanmi amasung West Bengal gi ani suba Mukhyamantri oiramba Dr. Bidhan Chandra Rai gi mapok numit amasung laikidaba numit animakne. Bharat laingakna mahapu ikai khumna ba utpoina kumjali sing maga chamapan marfutara mathoi gi July gi amadagi Numidasibu National Doctors Day haina lauthokki. Mahakna analaying gilamda amadi Laibak semgatpada loramba thodang kayabu sakhangladuna kumjali sing amaga chamapan humfumathoida Bharat Ratna piduna ikai khumnaki. Stay informed with Lakhipuronline. Manipur da oiriba kanglup ki irang loisenamba ki pandamda Kendra ki Home Affairs Ministry ki makok thongba official singa Manipur ki Civil Society Organization ahum ki mihut taramapan na semba delegation ga New Delhi da wari sanaba ngarangte ki haukre. Wari sanaba sida All Manipur United Clubs Organization amuko Coordinating Committee on Manipur Integrity Kokomi amasung Federation of Civil Society Organization Fox ki mihut taramapan ki group aduna Manipur ki National Highway singda aki tujungba yauduna chatok chasin yahanba Imphal East ki Gwalata bida thokiba thodok sugi matangda amasung lomi singda matik chaba security pibiba Manipur da National Register of Citizen NRC chanahanba asina chingba ki matangda khanakre hairi. Mihut kangbu asi hayeng July ki tang anida Imphal da halaklaba matung miyam da kupna paudamgani hairi. Nat amasung culture na jati gi chaisune khunai na mioi bai khoi ki maisangni pukai thana leijari bai khoi aikhoi ki chaisu set na paiduna matam gi ipak lanminase thamoi gi oiba mari na thauna oiduna khunam chet na chatminase haiba Manipuri Laimalup Eastern Guwahati ki cultural thauram ani suba Manipuri dance workshop loinana felicitation program jungi tang kunmapan hongmaijing numita Manipuri Laimalup Eastern Guwahati na CDA Community Hall Satgaon Guwahati da pangthokre. Thauram hongdokpa oina oinam loidam amadi mataroi singna lup ki saihoi sei sakhe. Lup ki laima member khudingma ki yumbu remba nupa singbu special guest oina lengyan amamam huktuna ikai khumnaki. Thorom gi hongdokpa oina President NG Vijaya Kaisam galoinana workshop asigi jagoi gi oja Khomjinba Amarjit Karuna Dance Academy gi oja Laisram Karuna Devi KH Monindro H Hemango L Birchandra Senior Accountant CDA Tiken Mitei Kaisam Udoy Babu Sopon Singh amadi MDC gi member CH Santi Kumar yauna Maira Chukatuna Thoromado Hodoke Lupasigi Laima member Mausing yauna Angang Kuntra Humdoina Jagoi Taramathoi Utke Chahi asigi class 10 amadi class 12 ki resulta 80% amadi masigi mathakta pangkiba mahiroi singda felicitation memento pidune kai khumnake Lup ki member singi angang sing Karam Ramson S Birjit K Isa Chanu S Lakshmi Chanu amadi Manimalada VP TH Pateswari Devina lengyan amamam yan biduna thauna hapikhe Thorom ki matung tarakpada Professor Jitendra Mohan Colonel Tejmani Tiken Meitei H Nadia H Hemango A Joy Kumar K Punsina chingba wangang loi kayana Laimalup ki thorom kayabu thawai hapiramkhe workshop ki angang khudingmakpu Laimalup ki President NG Vijaya Kaisam Oja K Amarjit amadi ahal oirabi lup ki member sing A Panchabati H Puinabati amadi A Chandrasakhi Devina lup ki maigedegi certificate yenthokhe
Moirangthem Sangita Devina conduct taukiba thauramadu loop ki BP Arambam Pratimana Thagat Wahi Piduna Thauramadu Chinglem Luisinki Panbayai School ki final exam loirakpaga iroinana workshop adu March ki tang kunma thoidagi hauraga April ki tarani thoi phawba chatakibani Silchar Railway Station da Lupa Crore ama henbagi brown sugar ga loina namioi ama phare ngarang numidang Railway Protection Force RPF amasung GRP na pangthokiba khongjang amada Silchar Railway Station da Delhi chatkadaba train amada mioi amagi mawong matau chingnabadagi check tobada sari packet ki cover amagi manungda lotuna puramba saban case kunmanga da yauramba brown sugar ni haina chingnaba polam sing phagat khre wahang pawong chathabada pharaba mioi adu Kasar Jilagi Dholai Police Station ki manung chanba Narayanpur dagin haire Gram Chaniga Humbutra Nipan ki Polam Singadu Kaithel ki mamalda Lupa Crore amaga Lakh Kuntra Mapan Rom Oigani haina panari Assam Rajya ki academic year amukhana hongdokna nabagi matangda Education Department na Additional Secretary Krishna Barwana Luchingba Committee ama semkhre Panbayai COVID laichet ki matamda lisingani kunma thoidagi rajya gi academic chahi adu hongdokhibani masigi mamangda January gi tang amadagi December gi kuntrama thoi phawba academic chahi oiduna leiramba adu lisingani kunma thoidagi April gi tang amadagi March gi tang kuntrama thoi phawba oina hongdokhibani masigi matungda tongan tongan ba dol singna rajya gi academic chahi adu mamangda leiramba adugum amuk hanjinaba sarkar da haijarakpagi matungina wafam masigi matangda rajya sarkarna committee asi semkhibani haina mahima singhi mantri Dr. Ranos Beguna phongdokre committee asina ahanbada wafam masigi matangda khananaba rajya ge educationist tara khangatuna makhoiga loina nawari sanagani anisubada committee asina chhatra kanglup sing luchingba singa wari sanagani amasung matungda wafam masigi matangda report ama education departmental hankhatkani haire Report asigi matungina Rajya Sarkarna academic year hongdokpagi matangda warep lawgani haina mantri na phongdokhi Udharbon Ima Maira Paibilup amadi Udharbon Maitei Khunja Singaloinana handakta Assam gi nauna khankraba Silchar dagi Rajya Sabha gi MP Sri Kanad Purkais dagi maphamda achamba kudol piduna taramna okpa amadi ikai khumnajabagi thoromama nongmaijing numita Udharbon Maning Laikai Sri Sri Hari Mandir Manto Tapangthokre Sri Rajmohan Singhana Mipamapo amasung Sri Nireswar Singhana Thobu Oiduna Pangthokiba Thoromaduda Rajya Sabha gi MP Karnat Purkaistana Khungang asiga Mahakalainaba Anakpa Marigi Matangda Phongdoklamke Loinana Mafam asida amukana laktuna Khunja Singh Awadapa Chakot Thaurangi Mathau Taba Khudingmak Kubna Yangsinduna Miyamgi Aifananaba Soidana Honagani Haina Mahangna Thajaba Piramke Loinana Mahangna Assam gi Mukhyamantri Dr. Himanta Biswa Sarma na Assambu Chakot Khongthanggi lamda Bharat ki rajya singhi marakta manga suba thakta pukharanaba honabada aikhoi pumnamakna kusamnana amatoina honabagi tangai padaba lei haiba wafam mahangna phongdokhi All Assam Students Union ASU ki Chief Advisor Dr. Samujal Kumar Bhattacharya gi apokpi Srimati Bina Bhattacharya na haukiba jungi tang kunhumdoida taibang thadokibada All Assam Students Union ASU ki Kasar District Committee ki mihut kangbo amana Guwahati gi Kahili Parada leiba mahaki mayumda chatuna
leikhidrabagi mafamda hei lei katuna awaba phongdokhibaga loinana imung manunggi awabatasu saruk jakre. Sonai Nagdir Gram Part 3 da handakta mihatina hatpikraba Rakib Hussein Loskor gi yumda chatuna Congress Luchungba Dr. Maimum Santi Kumarna imung manunggi awabada saruk yakre. Leikhidrabagi mapabung Azad Hussein Loskor amadi manaunupa Sarimul Loskor ga unaduna mihad asida chenariba miyoisingbu phangpham thokpa chairak phanghanbada angamba thakta mateng pigani haina thajaba piramkhe. Khongsat aduda T.A. Stone Singh O Nilu L Nandababu amadi Dr. Santi Kumar Support Group ki member sing Rajaul Loskor Firdaus Lom Sahajan na chingba miyoising saruk yakhe. Masigi tungda mihut kangbu asina Bwali Chengjur ki Samurai Latpam Bidamani Sarma gi sangai da chatuna leikhidrabagi imung manunggi awabada saruk yaminakre. Dr. Maimum Santi Kumarna leikhidrabagi angang ani amadi loinabiga unaduna pugning thagatpikhe. Matungda laikai gi miyam yauna awaba phongdokpa tharom ama pangthoktuna minute ama tumina leiduna leikhidrabagi thawaina mapugi khoya khada ingna chikna leirunaba thongniminakhe. Tharom atuda hojaidagi Kopi Sharma T.A. Stone Singh, T.A. Babaton, L. Nandababu, Oinam Niluna Chingba miyoising saruk yakhe. Mahaki leikhidrabagi damakta pangthokhiba condolence mifam suikhoi ujare annungasi khone laksari masi ojaduna samasta thamamba mali odan mayam masak khangboina manung matam sadana leikhidrabasi mahakna tairong sim mapuno khiyada innu chatna tapna irang ne rang tinguna tairong mapu khiyada leiru shanu haiduna tairong mapu dei khoi thuna thongni si haiduna laksabani. Tola taraba awana taraba singda mateng pangduna lakliba like minded group LMG Manipur gi mari suba chahi gi mifam ama nongmaijing numita State Central Library Imphal gi auditorium da pangthoktuna makhatana group asina awana taraba miyoiba khunai gi damak leptana mateng pangnabagi warep sing lokre. Tharomaduda group asigi president L Kunjeswar Sharma president oina lengsenki lunana group asigi vice president sing Chongtham Jibanlata Broken Thongam Sangita Moirangthem former vice president Dr. L Balasor advisory board member Git Kumar Nepram Dr. Khetri Tama amadi Dr. K.S. Hilary na chingba akhanaba miyoy singna saruk yakhe. Group asigi publicity secretary Rakesh Nauremna wahodok piraduna lising aniga kunmathoi gi COVID-19 pandemic manungda yamna chiraba tanjada awa ana taraba singda angama mateng pangnana bagi wakhalonda like minded group LMC asi linkat kibani hairaduna group asina imung chani gi mathakta hojik phawbada tengbangkhre hairi. Masih Kanada sinada no, koi LMG da sinada na Kanada sinada da ni na, la manu saya pergi, yang bang mau pergi, di sini yang bang pasang kaidam sih macam, school ni macam ni, macam kaidam setong doi school lah, tapi di beres kan la lo ini, LMG da sinada ni lah di sini terang, agak sinada ni apa, macam dokter jasa sendiri, Lakhipur. Kalau aku ni saya invitation dari auto dulu awal apa yang saya dari tu saya kau jadi dua, ini. GB pemenang itu, ayah, jelas semua yang masih boleh pau tu semua deh. Ada core committee, executive committee, pokok boleh mengenai setelah berkait dengan mulai berbunyi. Ada jenis nak wajib mengarang tiang yang boleh kalau tu, jenis body, jenis wajib pendiri sahaja sekali body yang akan Nungairaba pau, nungairaba pau. Yoga acupressure amadi physiotherapy gi matengna adomgi khwang naba khud haigatpa yadaba khu tangda naba saru amadi singli naurida nungaitaba paralysis asina chingba akchangi nungaitaba kaya laengana bagi tamak ngasimak lengsin biragu senior consultant yoga acupressure and physiotherapy specialist in ortho and neuropain Dr. S. Chandrababu Singha Holistic Therapy Center Nilmohon Complex near Muscle Gym OB Road Fullertol Kasarasam Nongmaijing natabada numit kudingi ayuki pung mapandagi numitangi pung 3 phawba layengjari mobile number 8638078821 hairiba number asida layengba lakpagi mangwainana appointment book tobinaba khanganjari
खंगनजबा अमा हेल्थ केयर अमदी पैरामेडिकल साइंस दा यूनिवर्सिटी ग्रांट्स कमीशन ना सखंगलबा चाही अमगी डिप्लोमा चाही अनी के एडवांस डिप्लोमा अदुगा चाही अहुमगी बैचलर ऑफ वोकेशन कोर्स तंबा यारगनी इंस्टीट्यूट ऑफ मेडिकल एंड पैरामेडिकल साइंस सिलचर अमदी ग्रेसवेल हॉस्पिटल मेहरपुर सिलचर अनिना कुसम नदुना लिंगिया विद्यापीठ यूनिवर्सिटी फरीदाबाद की मखादा कोर्स असी तंबीबा हौरे हेल्थ केयर की फील्ड स्किल डेवलपमेंट ओइरिबा मेडिकल लेबोरेटरी टेक्नीशियन ऑपरेशन थिएटर टेक्नीशियन फिजियोथेरापिस्ट रेडियोलॉजी इमेजिंग टेक्नीशियन पेशेंट केयर मैनेजमेंट ना चिंबा 12 पास तौरबसिंगना तंबा यारबा कोर्सिंग असी तमदुना इसाना इसाबु थबक पिजबगी खुदोंग साबा लोबियो अदुगा नर्सिंग योगा अटेंडेंट फर्स्ट एड ट्रेनिंग इमरजेंसी मेडिकल स्टाफ अमदी आरएनपी कोर्स न चिंबगी अतेनबा मतमगी ओइबा कोर्स संगी तमकतसु एडमिशन हौजरे अकुपा मरोलगी दमक इंस्टीट्यूट ऑफ मेडिकल एंड पैरामेडिकल साइंस इस्माइल मार्केट सेंट्रल रोड सिलचरदा लिंसिबिरबु नत्रगा मोबाइल नंबर 9395732456 दा पाउ फाउनबियो वेल केयर मेडिकल्स लखीपुर वार्ड नंबर 8 ना मखल मका अनाबा कया की दमक ममिंग लेरबा डॉक्टर सिंना लायंगबगी खुदोंसाबा पिजरे डॉक्टर यूसुफ एफ चौधरी एमएस नाकोंग नातोन अमदी खौनाव की स्पेशलिस्ट अमसुंग डॉक्टर रेहना सुल्ताना एमडी आंगांग की स्पेशलिस्ट डॉक्टर अनी असिना नोमाइजिंग खुदिंगी नुमितुंग पुंग 12 दगी लायंगने डॉक्टर सीएच राकेश सिंह एमएस ऑर्थोपेडिक सर्जन सरुगी डॉक्टर असिना लेबाक पोपन मिट खुदिंगी नुंतिली पुंग 3 दगी लायंगने डॉक्टर सत्यम विश्वास एमएस डॉक्टर असिना नुंगसंग गोल ब्लाडर नुंगलेबा खोइरिन पोंबा फाइमोसिस पाराफाइमोसिस न चिंबगी लायंगनबगी दमक नुमित खुदिंगी अयुकी पुंग 9 दगी 4 फावबा अदुगा नुंतिल पुंग 2 मखाई दगिना नुमिदांग पुंग 4 फावबा लायंगने डॉक्टर विक्रम भुया डेंटिस्ट पीटीएस जागी डॉक्टर असिना निमित खुदिंगी नुंतिल की मतमदा लायंगने डॉक्टर बेंजीर अहमद लस्करना निमित खुदिंगी नुमिदांग वैरम पुंग 3 दगिना 4 फावबा अदुगा डॉक्टर पुष्पिता सिंहना निमित खुदिंगी अयुकी पुंग 9 दगिना 4 फावबा अदुगा नुंतिल की पुंग 2 मखाई दगी 3 फावबा लायंगने डॉक्टर त्रिवेणी हाफलोंबार क्लिनिकल फिजियोथेरापी डॉक्टर असिना सगोलसेन इराय अमसुंग थांगजे खुदिंगी नुंतिल की पुंग 2 दगी लायंगने अकुप मरोल अमदी बुकिंग की दमक वेल केयर मेडिकल्स लखीपुर वार्ड नंबर 8 के मोबाइल नंबर 8134835398 नंबर असिदा पाव फाउनबिना बहाइरे लखीपुर ऑनलाइन चैनल असिबु येंबिरिबसिंगना पाव असिबु लाइक अमदी शेयर तौबियु अमदी हौजिक फाव चैनल असिबु सब्सक्राइब तौबिद्रिबसिंगना सब्सक्राइब तौबियु अरोइबदा मरुओइबा पाव अमुखन्ना केंद्र की होम अफेयर्स मिनिस्ट्री की मकोक थोंबा ऑफिशियल सिंगा मणिपुर की सीएसओ अहुम की मियुट कांगबुगा वारी सानख्रे मणिपुरी लेमलुप ईस्टर्न गवाहाटीना अनिसुबा मणिपुरी जगोई की वर्कशॉप का लोइनाना माहिरोई सिंबु इकाई खुमनख्रे सिलचर रेलवे स्टेशन दा लुपा करोड़ अमा हेनबगी ब्राउन सुगर का लोइनाना मियोय अमा फारे आसाम राज्य के एकेडमिक ईयर अमुखना होंदोंनबगी मतंगदा कमिटी अमा सेमख्रे उधारबोन इमा मैरा पाबिलुप अमदी खुंजा सिंगना राज्य सभा की एमपी श्री कनाटपुर काइस्तबु तरामना ओख्रे अमसुंग एलएमजी मणिपुर की मरीसुब चाही की मिफम पांगथोख्रे लखीपुर ऑनलाइन यूट्यूब चैनल की पाव संदोक जबा ngasi gi oinadi matang asida loijare।